ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯦꯚꯔꯂꯥꯁꯇꯤꯡ ꯐꯤꯐ ꯑꯣꯔꯐꯥꯟ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯀꯤꯗꯅꯦꯞ ꯇꯧ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯅꯤꯡꯊꯤꯅꯨꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯅꯕ ꯃꯁꯥꯃꯛ ꯅꯤꯡꯊꯤꯅꯨꯒꯤ ꯍꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯊꯕꯛ ꯇꯠꯄ ꯑꯁꯤꯗꯒꯤꯁꯨ ꯃꯨꯛꯇꯥꯔꯤ ꯃꯀꯣꯛꯇꯨ ꯆꯥꯛꯄ ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯕꯅ ꯆꯨꯔꯥꯟ ꯊꯥꯕ ꯃꯤꯍꯥꯠꯄꯁꯤꯡꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤꯖꯤꯟꯍꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯨꯛꯇꯥꯔꯤ ꯃꯤꯀꯨꯞ ꯑꯃ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯑꯣꯔꯗꯔ ꯄꯤꯔꯨꯕꯒꯤꯗꯃꯛ ꯃꯁꯥꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯥꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯨꯛꯇꯥꯔꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯥꯄꯨꯌꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯥꯅ ꯂꯧꯅꯝꯗꯨꯅ ꯃꯨꯜꯂꯕ ꯃꯥꯅ ꯃꯁꯛ ꯑꯣꯟꯊꯣꯛꯂꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯄꯣꯠꯂꯣꯏ ꯏꯇꯥꯄꯨꯌꯥꯅ ꯉꯝꯂꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯄꯥꯝꯗ ꯏꯇꯥꯄꯨꯌꯥꯕꯨ ꯍꯥꯠꯂꯝꯂꯒ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯁꯤꯅꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯛꯏ꯫ ꯌꯥꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯅꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯀꯦꯐꯦꯗ ꯀꯥꯟꯇꯒ ꯐꯝꯃꯤꯟꯅꯈꯤꯕꯗꯨ ꯎꯔꯕꯗ ꯃꯨꯛꯇꯥꯔꯤ ꯅꯤꯡꯊꯤꯅꯨꯗ ꯁꯤꯡꯅꯕꯒꯤ ꯃꯆꯥꯛ ꯍꯦꯟꯅ ꯍꯥꯞꯂꯔꯦ꯫ ꯅꯤꯡꯊꯤꯅꯨ ꯍꯣꯝ ꯌꯧꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ꯫ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯉꯥꯜꯂꯛꯄꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯠ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯦꯁꯦꯖ ꯐ꯭ꯔꯣꯝ ... ꯅꯪꯃꯛꯅ ꯑꯩꯕꯨ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯥ? ꯐꯩ, ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯃꯤꯡꯆꯠ ꯃꯈꯥꯗꯪ ꯑꯣꯟꯅꯕ ꯁꯦꯝ ꯁꯥꯎ꯫ ꯅꯤꯡꯊꯤꯅꯨ ꯄꯥꯈꯠꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ꯫ ꯀꯩꯅꯣ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯐꯤꯡꯒꯠꯄꯤꯒꯅꯨ, ꯑꯩ ꯍꯣꯠꯅꯔꯤ, ꯑꯩꯁꯨ ꯏꯇꯥꯄꯨꯌꯥꯕꯨ꯫ ꯃꯦꯁꯦꯖꯇꯨ ꯁꯦꯟ ꯇꯧꯕ ꯅꯪꯗꯦ ꯃꯨꯛꯇꯥꯔꯤꯒꯤ ꯃꯦꯁꯦꯖꯇꯨ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯅꯪꯒꯤ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯉꯁꯤꯗꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯍꯧ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯃꯊꯤꯕꯨꯡ ꯃꯔꯤ ꯂꯣꯏꯅ ꯀꯣꯠꯊꯣꯛꯂꯒ ꯅꯪꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛ ꯃꯇꯨꯞ ꯀꯛꯂꯒ ꯃꯐꯝ ꯈꯨꯗꯤꯡ ꯌꯣꯜꯂꯗꯧꯕꯅꯤ꯫ ꯅꯤꯡꯊꯤꯅꯨ ꯃꯦꯁꯦꯖ ꯑꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯕ ꯉꯝꯗꯦ꯫ ꯃꯁꯥꯗꯨ ꯑꯀꯤꯕ ꯃꯤꯄꯥꯏꯕꯅ ꯃꯃꯤꯠꯇ ꯎꯔꯛꯏ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯑꯗꯨꯃꯛ ꯃꯤꯠꯃꯥꯡꯗ꯫ ꯅꯤꯡꯊꯤꯅꯨ ꯄꯤꯔꯥ ꯏꯍꯧꯅ ꯃꯈꯨꯠꯇꯨ ꯈꯗ꯭ꯔꯛ ꯅꯤꯛꯄ ꯃꯈꯩ ꯃꯨꯛꯇꯥꯔꯤꯗ ꯀꯣꯜ ꯐꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯠꯇꯦ꯫ ꯅꯤꯡꯊꯤꯅꯨ ꯃꯄꯤꯗꯨ ꯁꯤꯟꯊꯥ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯍꯦꯛ ꯄꯥꯏꯔꯛꯇꯦ꯫ ꯃꯨꯛꯇꯥꯔꯤꯒꯤ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯌꯧꯈ꯭ꯔꯦ ꯈꯪꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯁꯥꯗꯨ ꯑꯀꯤꯕꯅ ꯌꯣꯝꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯜꯂꯒ ꯋꯥꯔꯤꯕꯁꯤ ꯃꯁꯥꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯑꯁꯨꯛ ꯐꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯐꯝ ꯑꯣꯏꯔꯤꯕ ꯍꯣꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛꯅꯤ ꯃꯍꯥꯛꯅ ꯋꯥꯖꯕ꯫ ꯃꯔꯥꯜ ꯂꯩꯕꯤ ꯃꯁꯥꯒꯤꯗꯤ ꯃꯤꯀꯨꯞ ꯑꯃꯇ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯃꯍꯥꯛ꯫ ꯅꯤꯡꯊꯤꯅꯨ ꯃꯈꯨꯠꯇꯨ ꯅꯤꯛꯅ ꯃꯦꯁꯦꯖ ꯑꯃ ꯇꯥꯏꯞ ꯇꯧꯏ꯫ ꯁꯥꯔ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ, ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯕꯤꯌꯨ, ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯀꯌꯥ ꯑꯃ ꯄꯤꯌꯨ꯫ ꯑꯩ ꯍꯔꯥꯎꯅ ꯌꯥꯖꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯝ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯁꯣꯛꯄꯤꯒꯅꯨ ꯁꯥꯔ꯫ ꯁꯦꯀꯦꯟ 2 ꯂꯩꯔꯒ ꯃꯦꯁꯦꯖ ꯁꯠ ꯂꯥꯛꯏ꯫ ꯃꯤꯅꯥꯏ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯂꯧꯅꯝ ꯇꯧꯒꯦ ꯈꯟꯕ, ꯀꯥꯟꯇꯒ ꯂꯧꯇꯨꯅꯔꯒ ꯑꯩꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯈꯟꯕ, ꯍꯨꯔꯥꯟꯕ ꯀꯥꯟꯇꯗꯨꯁꯨ ꯅꯪꯒ ꯌꯥꯅꯔꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯔꯥꯜ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯁꯥꯔꯒ ꯑꯩꯉꯣꯟꯗꯒ ꯍꯟꯊꯅ ꯉꯥꯡꯂꯛꯂꯤꯕ ꯃꯥꯁꯨ ꯆꯤꯟꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯅꯪꯒ ꯌꯥꯅꯔꯒ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯤꯕ꯫ ꯃꯦꯁꯦꯖꯇꯨ ꯑꯃꯒꯁꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯏꯇꯥꯄꯨꯌꯥ ꯂꯣꯠꯄꯗꯣ ꯃꯥꯁꯨ ꯌꯥꯎꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯑꯔꯣꯟꯕ ꯎꯈꯤꯕ ꯇꯣꯝꯕꯕꯨꯁꯨ ꯃꯐꯝ ꯈꯪꯅ ꯃꯥꯡꯈ꯭ꯔꯕ ꯑꯩ ꯏꯪꯅ ꯂꯩꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯍꯥꯠꯀꯅꯤ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯠꯀꯅꯤ꯫ ꯅꯈꯣꯏ ꯍꯥꯠꯂꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯀꯅꯥꯒꯤ ꯃꯈꯨꯠꯇꯁꯨ ꯁꯤꯔꯣꯏ꯫ ꯅꯤꯡꯊꯤꯅꯨ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯎꯄꯥꯏ ꯑꯃ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯅꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯁꯦꯖ ꯑꯃꯒꯁꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯅꯪꯒꯤ ꯑꯍꯥꯟꯕ ꯋꯥꯔꯅꯤꯡꯅꯤ꯫ ꯅꯪꯒꯤ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯅ ꯐꯥꯒꯗꯧꯔꯤꯕ ꯃꯣꯔꯅꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯕꯁꯇꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯀꯅꯤ ꯊꯥꯖꯔꯣꯏ ꯑꯟꯇꯤꯜ ꯅꯪꯅ ꯏꯇꯥꯄꯨꯌꯥꯒꯤ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯐꯥꯎꯕ꯫ ꯅꯨꯃꯤꯠ 2 ꯐꯥꯎꯕꯒꯤ ꯃꯇꯝ ꯄꯤꯒꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯏꯇꯥꯄꯨꯌꯥꯒꯤ ꯂꯩꯐꯝ ꯇꯥꯛꯂꯕ, ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯁꯣꯛꯂ, ꯑꯗꯨꯒ ꯅꯪꯅ ꯃꯗꯨ ꯉꯝꯗ꯭ꯔꯕ, ꯅꯪ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯗꯧꯅ ꯂꯥꯛꯂꯤꯕ ꯅꯪꯒꯤ ꯍꯣꯝ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏꯒꯅꯤ ꯈꯪ꯫ ꯃꯦꯁꯦꯖꯇꯨ ꯄꯥꯔꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊ ꯀꯣꯛ ꯑꯗꯨꯗ ꯈꯜꯂꯤꯕꯗꯨ ꯁꯠ ꯇꯥꯏꯞ ꯇꯧꯏ꯫ ꯁꯥꯔ, ꯑꯩ ꯇꯣꯝꯕꯒꯤ ꯂꯩꯐꯝ ꯈꯪꯉꯤ, ꯑꯗꯨꯒ ꯏꯇꯥꯄꯨꯌꯥꯒꯤ ꯑꯁꯦꯡꯕ ꯂꯩꯐꯝꯗꯨꯁꯨ ꯈꯪꯗꯣꯛꯑꯒ ꯑꯩ ꯁꯥꯔꯗ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯗꯤ ꯀꯩꯝꯇ ꯇꯧꯕꯤꯒꯅꯨ,
ꯑꯉꯥꯡ ꯐꯥꯕꯤꯒꯅꯨ ꯁꯥꯔ, ꯑꯩꯉꯣꯟꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯥꯔꯗ ꯄꯨꯝꯅꯃꯛ ꯍꯥꯏꯖꯒꯦ, ꯉꯝꯗ꯭ꯔꯕꯗꯤ ꯁꯥꯔꯅ ꯑꯄꯥꯝꯕꯗ ꯇꯧꯕꯤꯌꯨ, ꯑꯩ ꯏꯁꯥꯅ ꯌꯥꯖꯒꯦ꯫ ꯃꯨꯛꯇꯥꯔꯤ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯀꯣꯏꯊꯣꯛꯇꯣ ꯍꯪꯂꯛꯏ ꯇꯣꯝꯕꯒꯤ ꯂꯩꯐꯝ ꯅꯤꯡꯊꯤꯅꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯃꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯛꯂꯤ꯫ ꯀꯥꯟꯇꯅ ꯇꯣꯝꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯀꯥꯟꯇꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯚꯤꯖꯤꯠ ꯇꯧꯕꯗ ꯎꯍꯧꯈ꯭ꯔꯕꯅꯤ, ꯂꯣꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥ ꯀꯥꯟꯇꯒꯤ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯈꯟꯗ ꯃꯥꯒꯤ ꯍꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯃꯗꯤ ꯍꯣꯝꯁꯤꯒꯤ ꯈꯟꯗꯨꯅ ꯇꯣꯝꯕꯒꯤ ꯂꯩꯐꯝ ꯇꯥꯛꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯨꯛꯇꯥꯔꯤ ꯀꯣꯜꯗꯨ ꯐꯠ ꯀꯛꯈꯤ꯫ ꯅꯤꯡꯊꯤꯅꯨ ꯐꯣꯟꯗꯨ ꯂꯩꯃꯥꯏꯗ ꯊꯝꯃꯤ, ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯀꯣꯛꯇꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯀꯞꯄꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏꯗꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯈꯥꯗ ꯄ꯭ꯔꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯍꯣꯝ ꯀꯦꯝꯄꯁ ꯃꯅꯨꯡꯒꯤ ꯀꯦꯃꯦꯔꯥ ꯄꯨꯝꯕ ꯁꯠ ꯗꯥꯎꯟ ꯇꯧꯏ꯫ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯍꯟꯕ ꯄꯥꯝꯗ꯭ꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯕꯁꯁꯤꯡ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯤ ꯂꯩꯇ꯭ꯔꯕꯗ ꯄ꯭ꯔꯄ꯭ꯔꯞ ꯆꯪꯁꯤꯟ ꯕꯁꯁꯤꯡ ꯑꯗꯨꯒꯤ ꯇꯥꯌꯔꯁꯤꯡꯗꯨ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯒꯥꯔꯤ ꯁꯦꯝꯕꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯣꯠ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯂꯧꯔꯒ ꯇꯥꯌꯔꯁꯤꯡꯗꯨ ꯆꯣꯛ ꯆꯣꯛ ꯊꯤꯟꯗꯠꯂꯤ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯃꯤꯄꯥꯏꯕꯅꯁꯨ ꯃꯄꯤ ꯁꯤꯟꯊꯔꯤ, ꯍꯨꯃꯥꯡ ꯀꯥꯡꯂꯤ꯫ ꯃꯈꯨꯠ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯣꯠꯇꯨꯅ ꯊꯤꯟꯗꯠꯂꯤꯉꯩꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯄꯥ ꯆꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯇꯣꯟꯗꯣꯟ ꯉꯛꯅ ꯈꯣꯟ ꯄꯧꯔꯞꯅ, "ꯅꯤꯡꯊꯤꯅꯨ, ꯀꯩꯗꯧꯔꯦ? ꯑꯃꯝꯕꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯕꯜꯕꯁꯦ ꯑꯣꯟ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯅꯤꯡꯊꯤꯅꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯠ ꯍꯧꯒꯠꯄꯗ ꯃꯈꯨꯠꯇꯒꯤ ꯌꯣꯠꯇꯨꯁꯨ ꯃꯈꯥꯗ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯇꯥꯔꯛꯏ꯫ ꯇꯣꯟꯗꯣꯟ ꯕꯜꯕꯇꯨ ꯑꯣꯟ ꯁꯠ ꯇꯧꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯅꯨ ꯇꯣꯟꯗꯣꯟꯒꯤ ꯃꯃꯥꯡꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯗ ꯑꯉꯥꯎꯕꯤꯒꯨꯝ ꯇꯞꯐꯤꯡ ꯇꯞꯐꯤꯡꯅ ꯆꯦꯟꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯟꯗꯣꯟ ꯉꯛꯅ ꯅꯤꯡꯊꯤꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜ ꯇꯥꯗ ꯂꯩꯃꯥꯏꯗ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯌꯣꯠꯇꯨ ꯎꯏ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯅꯤꯡꯊꯤꯅꯨꯗꯗꯤ ꯂꯥꯟꯅ ꯂꯧꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯑꯍꯣꯏꯅꯗꯣ ꯃꯤꯄꯥꯏꯅ ꯇꯍꯥ ꯇꯍꯥ ꯅꯤꯡꯊꯤꯅꯨꯕꯨ ꯇꯥꯟꯅꯔꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯅꯕ ꯍꯣꯠꯅꯩ꯫ ꯀꯥꯟꯇꯅ ꯇꯣꯝꯕꯕꯨ ꯀꯟꯈꯤꯕꯅꯤ꯫ ꯃꯨꯛꯇꯥꯔꯩꯅ ꯇꯣꯝꯕꯕꯨ ꯍꯦꯚꯟ ꯑꯦꯀꯥꯗꯃꯤꯒꯤ ꯕꯁ ꯃꯤꯁꯤꯡ ꯀꯦꯁ ꯑꯗꯨꯗ ꯆꯦꯟꯅꯅꯕ ꯁꯤꯜꯂꯒ ꯇꯣꯝꯕꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯁꯤꯇꯤ ꯍꯥꯏꯖꯤꯟꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯇꯣꯝꯕꯕꯨ ꯃꯨꯛꯇꯥꯔꯩꯒꯤ ꯑꯣꯏꯖꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇ꯭ꯔꯥꯐꯤꯛ ꯇꯣꯝꯕꯕꯨ ꯃꯔꯥꯜ ꯂꯩꯍꯟꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯃꯗ ꯏꯇꯥꯄꯨꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯇꯣꯝꯕꯁꯨ, ꯑꯗꯨꯕꯨ ꯏꯇꯥꯄꯨꯌꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯨꯛꯇꯥꯔꯩꯅ ꯑꯉꯝ ꯇꯥꯜꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯃꯁꯥꯅ ꯌꯥꯅ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯇꯣꯛꯆꯔꯒ ꯇ꯭ꯔꯥꯐꯤꯛ ꯑꯣꯏꯗꯨꯅ ꯏꯪꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯛꯇꯥꯔꯩ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯅ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯅꯕ ꯃꯤ ꯄꯨꯝꯕ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯇꯣꯝꯕꯒꯤꯁꯨ ꯅꯨꯃꯤꯠ ꯊꯨꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯥꯐꯤꯛ ꯇꯣꯝꯕ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯂꯤꯛ ꯑꯣꯏꯅꯔꯛꯄꯗꯒꯤ ꯇꯣꯝꯕ ꯗꯣꯛꯇꯔ ꯀꯥꯟꯇꯗ ꯃꯇꯦꯡ ꯅꯤꯈꯤꯕꯅꯤ꯫ ꯀꯟꯈꯤꯕꯅꯤ ꯀꯥꯟꯇꯅ ꯆꯪꯖꯍꯟꯗꯨꯅꯁꯨ ꯂꯥꯛꯍꯜꯂꯤꯕꯅꯤ ꯃꯁꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯗꯇ꯫ ꯋꯥꯟꯇꯦꯠ ꯂꯥꯎꯈ꯭ꯔꯕ ꯇ꯭ꯔꯥꯐꯤꯛ ꯇꯣꯝꯕꯕꯨ ꯂꯣꯠꯍꯟꯗꯨꯅ ꯀꯟꯕꯤꯔꯤ꯫ ꯃꯨꯛꯇꯥꯔꯩꯅ ꯀꯥꯟꯇꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯁꯤ ꯍꯥꯏꯅ ꯇꯛꯄ ꯂꯦꯞꯇꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯒ ꯂꯥꯛꯂꯒ ꯀꯥꯟꯇꯕꯨꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯧꯔꯛꯇꯕ ꯀꯥꯟꯇꯅꯤ꯫ ꯃꯥꯅ ꯉꯝꯅ ꯉꯥꯡꯕꯒꯤ ꯃꯨꯛꯇꯥꯔꯩꯅ ꯀꯥꯟꯇꯗꯗꯤ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ꯫ ꯇꯣꯝꯕ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯃꯌꯨꯝꯗ ꯍꯟꯕꯒꯨꯝ ꯉꯁꯤꯁꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯒꯦꯠꯇꯒꯤ ꯈꯔ ꯍꯦꯟꯗꯣꯔꯛꯂꯒ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯕꯒ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯂꯒ ꯃꯥꯕꯨ ꯍꯦꯛꯇ ꯆꯤꯡꯈꯠꯇꯨꯅ ꯅꯝꯁꯤꯜꯂꯤ꯫ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤ ꯆꯪꯗꯨꯅ ꯃꯁꯥꯗꯨ ꯅꯝꯁꯤꯜꯂꯤ꯫ ꯇꯣꯝꯕ ꯃꯁꯥꯗꯨ ꯂꯩꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯏ, ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯨꯛꯇꯥꯔꯩ ꯁꯤꯠ ꯑꯗꯨꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯍꯣꯔꯁ ꯕ꯭ꯂꯦꯗ ꯑꯍꯟꯕ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠꯇ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟ ꯇꯣꯝꯕꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯉꯪꯂꯒ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯁꯥꯅ ꯉꯁꯤ ꯊꯣꯡ ꯍꯥꯡꯈ꯭ꯔꯕꯅꯤ, ꯍꯥꯠꯄꯤꯒꯅꯤ ꯁꯤꯅꯤꯡꯉꯕꯅꯤꯅ." ꯇꯣꯝꯕ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯃꯤꯠꯇꯨꯅ ꯃꯨꯛꯇꯥꯔꯩꯗ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯈꯥꯅ ꯌꯦꯡꯂꯛꯂꯤꯕ ꯇꯣꯝꯕꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩ ꯃꯤꯀꯨꯞ ꯑꯅꯤ ꯂꯧꯗ
horse blade aduna hekta yumlei. Tomba China duna khangba ngamda masadu thektok tuna khangi. Adubu thangnaba mikupta mamita yumliba horse blade to fat satok tuna makhauri aduda chuk yaung nungsili. I tadaba mamit namadu langthok tuna Tomba masadu phijing chom. Adubu mabu otlibadu aduna loide. China ama loidringi. Bangag samdagi thangdu satok tuna manakong tuda muk thingjili. Sahing chaba sana yaknabada yeng bamit yengom phijing khaptuna lairiba Tombada sauni yenglaga nganglaga hairi imuktari. Aigonda khana yenglaba namitu kothokani. Naron thokba khanau ama pale haidana. Aigonda ushidana ngangkhiba na khanau adu sukakthitgani. Aduga aina ngangba wada tana aigi wabu ushidkhidaba. Nana anidisu aina lenthatkani. Chatpa haibana khong anida sukakthitlaga yalaga thamgani. Hingna mainungda lauraga hatkani nangbo. Tomba masadu gyan mangle mamito ushilai. Mikup asitada ningsinglai. Adabu laibakta tamlam loidawribra. Aduk wana khangaga sigadawribra. Dandira. Matam amada chaningai laitaba wariba matamda akanba makhoi mayamgi marakta tillubagi. Akibana yomshilaga mikup asidadi mamitta urei. Magi yumgi mangolda mabu halakpa ngairamgadawbi magi nupi. Pikliba chahi ani tangairiba macha phaibok anido. Mami sami mangda ui. Imagi ibungo haina mabu kauduna kapliba mamabu. Muktare garido. Magi workshop aduda thaujilaga mahak set kumthaduna atonda haire. Aton, gari sigi plate number C yam thuna lokto. Makhoi workshop mapu lakpaga mayumda hallage khanduna aton ready da laijarabani. Adabu tawrakliba khudaki order aduda aton tingak maingat nana muktare da yenglei. Mana hairibadu tawdabi mabu yengduna lairiba mataw aduda muktare sauna atongi makhajai aduda khupakna thajinki. Nana du tadabra aina hairise. Aton aphinga phai oina tai lo thogi. Muktare workshop manungda lairiba room aduda set jangki. Aton su kirup khulai amuk lokthokduna thuna lokthokna bahone. Muktare manungdagi thoraklaga haire. Khudaka sidaki workshop se thonglon sil. Aina hangba yari haidriba phau hangba yar nangsu yumda leiro. Wado hairaga muktare gari da kage taw. Adubu chap lepi mikup kharadi wakhal tawi muktare. Aton haiba angangsi magi workshop ta thabak tawrakpa chahi yamle. Mana su khwaidagi thajai. Adumakna gari gi so kari karak pumba aton da loina sinabani. Mabuk jami mina tawbada hoi haina yagal pangjai chamjai. Mina hangba wada arotpa lairoi. Karigomba hospital gi gate mamangi CCTV footage adugi khongul liraklagadi. Soidana workshop ase yauna gari gi khongul lirakani. Thonglolabasu police na soidana atonbo mayumda chatlaga wahang pahang tawrakani. Icham chamba mikithi atoni. Police ki badagi muktare na tawkhiba gari ni haina soidana haidorakani. Mataw sing asi khanglakpada muktare magi tamthiba wakhaladuna atonbu thanamlaga achumba natra heba khale. Mamai shat laisen atonda sangtrekye atonbu kirup mabu yengduna leplami. Muktare taplapna aton gari sida karo. Nipa machadudi mabu mayumda thinbibagi wakhal khanjaduna haire. Tamo aigi scooty budi yauri gari da karo. Aton muktare budi kijabana haire. Get mapanda thodok piramutam ai get lolam laga thokjaraklaki. Nang aina hairisi tadabra. Kon sangalakpaduda aton prap gari da kanaba gari ki thongdo hangi. Adubu manungda oiramliba maong aduda mamit langthoktuna bipaina lauge tawi. Adubu manungdagi nupaduna maraibak chap chana namlaga nongmai kapsilai. Gari da kage khan thangatlamba khong adu yumkhat longna haithaki. Muktare laimaida mamit pangna tariba atongi hakjang adu amuktang yenglam gari du thokdoklamlo haibagi ingit tawi. Gari du su thokdoklaga gate mapanda kham. Ta haure laimaida icham chamba thawai amasu laklaga chetkre minungsi leitaba mapu madi maral phauda. Muktare workshop to lok tawramlaga gari aduda karaga gari du speed kanna thauki.
ꯂꯨꯝꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯕ ꯑꯍꯨꯝꯗꯨꯁꯨ ꯄꯟꯊꯗꯦ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯅꯩ꯫ ꯋꯥꯛꯁꯣꯞ ꯃꯅꯨꯡꯗ ꯇꯥꯈꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯗꯨꯁꯨ ꯄꯨꯂꯤꯁꯁꯤꯡ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯨꯗꯦ꯫ ꯊꯧꯈꯤꯕ ꯐꯣꯔꯆꯨꯅꯔ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯑꯁꯨꯝ ꯊꯧꯔꯝꯕ ꯐꯣꯔꯆꯨꯅꯔ ꯒꯥꯔꯤꯗꯨ ꯂꯝꯈꯥꯏ ꯑꯃꯗ ꯍꯥꯏꯖꯤꯟꯈꯤ꯫ ꯃꯈꯣꯏꯁꯨ ꯂꯝꯈꯥꯏ ꯑꯗꯨꯒꯤ ꯍꯥꯏꯖꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯀꯣꯅꯔꯗꯨ ꯀꯛꯁꯤꯜꯂꯛꯄꯒ ꯃꯥꯏꯀꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯅꯣꯡꯃꯩꯅ ꯍꯦꯛꯇ ꯃꯈꯣꯏ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯄꯅꯤ꯫ ꯒꯥꯔꯤ ꯑꯆꯧꯕꯗ ꯇꯣꯡꯕ ꯑꯅꯤꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯕꯥꯏꯛꯇ ꯂꯥꯛꯄ ꯅꯨꯄꯥꯗꯨꯗꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯩ꯫ ꯃꯇꯥꯡ ꯑꯗꯨꯗꯅꯤ ꯀꯌꯥ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯔꯤꯡꯇꯣꯟꯗꯨ ꯅꯍꯥꯟ ꯃꯈꯩ ꯅꯣꯔꯃꯦꯜ ꯔꯤꯡꯇꯣꯟ ꯅꯠꯇꯕ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯇꯥꯒꯦ ꯐꯪꯂꯨꯗ꯭ꯔꯕ ꯃꯥꯅ ꯃꯥꯒꯤ ꯇꯥꯡꯁꯤ ꯈꯛꯇꯒꯤ ꯀꯣꯜ ꯂꯥꯛꯄꯒꯤ ꯍꯥꯞꯄ ꯔꯤꯡꯇꯣꯟ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯖꯗꯅ ꯈꯤꯡꯂꯛꯈꯤꯕꯗꯨ꯫ ꯃꯃꯥꯅ ꯃꯥꯕꯨ ꯊꯤꯔꯛꯄꯗꯨꯗ ꯇꯥꯡꯁꯤ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯤ꯫ ꯁꯅꯥꯅꯨ ꯃꯆꯥꯕꯨ ꯎꯔꯗꯨꯅ "ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯃꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯃꯤꯠ ꯁꯤꯡꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗꯗꯤ." "ꯏꯃꯥ, ꯑꯩꯗꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯁꯨꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯕꯅꯤ." ꯏꯊꯛ ꯊꯛꯀꯠꯄ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯅꯨ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯇꯥꯡꯁꯤꯅ "ꯆꯪꯉꯁꯤ ꯏꯃꯥ." ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏ ꯆꯤꯡꯕꯣꯏ ꯀꯩꯑꯣꯏ ꯃꯅꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯃꯣꯏꯒꯤ ꯋꯥꯔꯗꯂꯣꯝꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯄꯥꯒꯤ ꯋꯥꯔꯗ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯃꯃꯥꯒ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯃꯃꯥꯒ ꯄꯨꯟꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯊꯩ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯉꯁꯤꯗꯤ ꯃꯀꯥ ꯂꯥꯝꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯅꯣꯛꯁꯨ ꯂꯩꯇꯦꯡꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯣꯟ ꯑꯗꯨꯗ ꯎꯞꯁꯤꯟ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅꯕ ꯈꯪꯖꯩ꯫ ꯏꯔꯥꯡ ꯂꯥꯡꯂꯕ ꯋꯥꯈꯜꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯥꯏꯊꯣꯡꯗ ꯇꯝꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯁꯨ ꯃꯗꯣ ꯃꯁꯥ ꯐꯜꯂꯤ꯫ ꯇꯥꯡꯁꯤ ꯋꯥꯈꯜꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯝ ꯇꯨꯝꯊꯔꯨꯔꯒꯦ ꯈꯟ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯑꯃ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯨꯝꯂꯨꯕꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥꯗꯨ ꯇꯨꯝꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯋꯥꯈꯜꯗꯨ ꯏꯔꯥꯡ ꯂꯥꯡꯅ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯨ ꯂꯥꯝꯂꯒ ꯒꯦꯂꯔꯤꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯤꯕ ꯐꯣꯇꯣꯗꯨꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯌꯥꯎꯔꯅꯤ? ꯌꯥꯎꯈꯤꯕ ꯐꯣꯟꯗꯨꯗꯤ ꯂꯪꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯇꯥꯡꯁꯤ ꯕꯤꯠ ꯇꯦꯛꯅ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯂꯝꯖꯤꯡ ꯃꯈꯨꯠꯇꯨ ꯀꯣꯜ ꯇꯧꯐꯝ ꯑꯗꯨꯗ ꯆꯪꯉꯤ꯫ ꯋꯥꯈꯜꯗ ꯆꯨꯗꯨꯅ ꯂꯩꯕ ꯅꯤꯄꯥ ꯃꯥꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯋꯥꯈꯜꯗ ꯂꯥꯛꯁꯤꯜꯂꯒ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯅꯝꯕꯔ ꯑꯗꯨ ꯇꯨꯠ ꯇꯨꯠ ꯂꯥꯎꯅ ꯇꯞꯅ ꯃꯁꯤꯡ ꯑꯃꯃꯝ ꯅꯝꯃꯤ꯫ ꯃꯁꯤꯡꯗꯨ ꯍꯦꯛ ꯁꯨꯕꯒ ꯇꯥꯡꯁꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯅꯝꯕꯔꯁꯤꯕꯨ ꯆꯨꯝꯖꯥꯠꯂꯣ? ꯊꯥꯏꯅ ꯆꯤꯟꯐꯥ ꯄꯨꯈꯤꯕ ꯅꯝꯕꯔꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯈꯤꯒꯨꯝ ꯇꯧꯕꯅꯤ꯫ ꯆꯠꯄꯨ ꯆꯠꯂꯝꯗꯧꯔꯤꯕ꯭ꯔꯥ? ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯑꯁ, ꯑꯩꯁꯤꯁꯨ ꯅꯝꯕꯔ ꯐꯥꯎꯕ ꯍꯦꯛ ꯈꯪꯍꯧꯗꯦ ꯑꯣꯏꯕ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯏꯁꯧ ꯂꯥꯡꯉꯤ꯫ ꯃꯥꯁꯨꯅꯤ, ꯍꯪꯉꯛꯇꯦꯕ, ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯀꯝꯇ ꯍꯥꯏꯗꯦꯕ꯫ ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯄ꯭ꯔꯞ ꯍꯦꯛ ꯊꯣꯛꯂꯛꯇꯅ ꯋꯥꯔꯤꯁꯨ ꯐꯖꯅ ꯑꯝꯇ ꯁꯥꯟꯅꯍꯧꯗꯦ꯫ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯇꯥꯕꯗ ꯃꯤꯍꯨꯜ ꯄꯥꯏꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯏꯀꯥꯏ ꯊꯤꯔꯤꯉꯩ ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯑꯝꯇ ꯍꯥꯏꯍꯧꯗꯕ꯫ ꯈꯣꯏꯗꯧ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯐꯣꯟꯗꯨ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯐꯃꯨꯡꯗꯨꯗ ꯁꯠ ꯊꯝꯃꯤ꯫ ꯕꯪ ꯕꯪ ꯁꯥꯒꯠꯂꯤꯕ ꯃꯃꯥꯏꯗꯨ ꯇꯥꯊꯣꯛꯀꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯔꯨꯝꯗꯨꯒ ꯑꯦꯇꯦꯆ ꯇꯧꯔꯤꯕ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯁꯀ꯭ꯔꯤꯟꯗꯨ ꯑꯣꯐ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯐꯣꯟꯗꯨ ꯁꯀ꯭ꯔꯤꯟꯗ ꯅꯝꯗꯨꯅ ꯂꯩꯔꯤꯕ ꯅꯝꯕꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯣꯜ ꯁꯥꯏꯟ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯃꯄꯥ ꯆꯥꯅ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯤ꯫ ꯐꯣꯟꯗꯨ ꯔꯤꯡ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯕ ꯅꯨꯄꯤ ꯃꯥꯗꯤ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫